Akisbani Imphal Nolini Devi na pau pajari ahanbada maruiba pau Surachanpur Jilla ki bunglon amasung khoksabungda phangba organic ki home Dehradun da thabagi thabak haure Manipur da COVID-19 positive oiba masing punna 5,492 sure naba phabagi sangsa da 8.3 yaure Zati ki sana khotnabagi numit ka mari lenana Rashtrapati Ramnath Kovindna National Sports amasung Adventure Award 2,000 yenthokre amasung Lebak asida COVID-19 na nabadagi farakpagi sangsa da 63.2 yaure Surachanpur Jilla ki bunglon amasung khoksabungda phangba organic ki home Dehradun da thabagi thabak haure Raija ki horticulture amasung soil conservation ki thabak su puriba Mukhyamantri N Biren ki miteng makada Manipur Organic Mission Agency MOMA amasung Dehradun ki Clover Organic Private Limited ka khusamnaduna Surachanpur Jilla ki bunglon amasung khoksabungda leiba organic pineapple farm singna puthokpa organic ki home metric ton ama Dehradun da thabagi thabak ngarangdagi hokre Mukhyamantri Nongthomba Biren ki miteng makada bunglon amasung khoksabungki pineapple farmer singna puthokliba organic ki home asi MOMA na khomjilaga mapalamda thabagi thabak asi makhatana chathakigani hairi COVID-19 na maram oiduna raija sida oirakliba lockdown na kaithel sing ningthina hangnadaba amasung chathok chasinda khudong chadaba kaya mayoknariba asigi yenglaga farmer singna puthokliba mana masing amasung haira na singba yonpham leitabagi awapa mayoknariba adu thaurang asina kharamakhaidi kokhanba ngamlagani Amaromda Pherjol Jilla da phangba organic sing metric ton tara MOMA farmer sing dagi lesinduna Sanjen thongda leiba horticulture and soil conservation gi office mamang da hangba organic outlet da ahongba mamalda sing phanghanbagi thabak ngasidagi horagani hairi Senapati Jilla da phangba kiwi fruit sing MOMA farmer sing dagi khomjilaga outlet asida phanghanbagi thaurang chu tawre hairi Freedom Fighter Haipau Jadonang Laikhidabagi Marphumapan Suba Kumon Tauram asi pangthokli Lising Machamapan Kuntramathoi gi ngasigi numit asida Imphal Jail gi maning Nambul Turel gi mapanda British singna Haipau Jadonang Farsi tawduna hatkhi Numit asibu ningsingduna sahi khuding gi August 18 asi Raija Sarkar na sinduna Imphal gi Kaisampata leiba Jadonang Parkta thorum asi pangthoktuna lakli Adubu, Raija asida hujik oiriba COVID-19 gi laichat asigi yenglaga thorum asi mahusagom pak sauna pangthoktre Numit asina lakpada Rongmai Phuwam Delhi amasung Rongmai Sanam Phuwam Delhi na Raija asigi miyam madu oina Rongmai Jati singda yaifa pausel pirakli Manipurda COVID-19 positive oiba masing punna 5,492 sure Naba phabagi sangsa da 8.3 yaure hawjik COVID-19 ki active case 1,758 leidi hawjik phawbada laina asidagi siba masing 68 chukre Hawkiba pung kuntra tarukda nupa nipuhumdoi amasung nupi kuntra nipan punna marphumatoi general population dagi aduga Central Armed Police Force ki mioi kuntra taret punna mioi chama tara nipan positive oiba thengnaki Positive oikibasing adugi manungda Imphal West dagi kuntra taret Imphal East dagi kunmari Thaubal dagi tarani thoi Kakjing amasung Bishnupur Jilla dagi amamam Senapati Surachanpur amasung Tengnopul dagi mioi ani ni Hairiba mioi sing asigi manungda Kakjing amasung Surachanpur gi mioi ani di mapan raija dagi halakpani aduga mioi humputara mapanna mapanda chalubagi history leite makoi sing COVID care facility sing da thamkhre Ngarang phawbada mioi 3,358 naba phaduna discharge tokre masigi manungda general population dagi mioi 3,343 aduga Central Armed Police Force ki mioi 733 yauri Pradhan Mantri Narendra Modi ki tha khudingi Akashbani gi thongda miyamda sandokpa man ki baat thauram hayang ayuk pung 13 da sandokani Tharumasi leibak asigi manung amasung mapan leibak singda leiriba Bharat macha singda magi pukningi wa phungdokani Thakuni ki sandokpa radio program asi handaki asina humpunipan subat tangkakni Pradhan Mantri gi pukningi wa thorum asi Akashbani amasung Doordarshan amadi EIR News ki website singda sandoktuna tahangani Tharumasi Akashbani DD News Pradhan Mantri Office amasung Information amasung Broadcasting Mantraloy ki YouTube channel singda su taba phangpigani Pradhan Mantri gi pukningi wa hek sandokpa loibaga lamlamgi lon singda amuk hana sandokani Tharumasi numidang gi puknipan dasu amuk hana sandoktuna tahangani
आकाशवाणी इम्फाल नसु प्रधानमंत्री की मन की बात थौरंगी मणिपुरी वाहनथौ प्रधानमंत्री न वा ngang hek loibaga sandokani tabiriba pawasi आकाशवाणी इम्फाल दगिनी जाति की साना खोनबगी नुमित का मरी लेना राष्ट्रपति रामनाथ कोविंद नेशनल स्पोर्ट्स अमसुंग एडवेंचर अवार्ड लिसिंग अनि कुन एंटोक्रे राजीव गांधी खेल रत्न मना फंगलबा सानरोइसिंगी मनुंगदा क्रिकेटर रोहित शर्मा पैरा एथलेटिक्स दा मरिया पंती टेबल टेनिस दा मनिका बत्रा रेसलिंग दा विनेश अमसुंग हॉकी सानरोइ रानी याउरी हौजिक नायाकी ममांगदा न्यू दिल्ली की विज्ञान भवन दा पांगथोकपा थौरम अदुदा राष्ट्रपतिना सानरोइ हुंपुमंगा रोमदा राजीव गांधी खेल रत्न अवार्ड अर्जुन अवार्ड द्रोणाचार्य अवार्ड ध्यानचंद अवार्ड तेंजिंग नोर्गे नेशनल एडवेंचर अवार्ड अमसुंग राष्ट्रीय खेल प्रोत्साहन पुरस्कार मना यंथोखी थौरमदुदा केंद्र की स्पोर्ट्स मंत्री किरेन रिजिजू इंडियन ओलंपिक एसोसिएशन की प्रेसिडेंट नरेंद्र भट्टन सिंह सरुक याखी प्रधानमंत्री नरेंद्र मोदी ने वीडियो कॉन्फ्रेंसिंग की खुथांग रानी लक्ष्मीबाई आरएलबी सेंट्रल एग्रीकल्चरल यूनिवर्सिटी की कॉलेज अमसुंग एडमिनिस्ट्रेशन बिल्डिंग ngasi संगारगनी आरएलबी सेंट्रल एग्रीकल्चरल यूनिवर्सिटी असे बुंदेलखंड लमदम की झांसी दा लेबा ममिंग लेबा इंस्टीट्यूट अमनी हारिबा यूनिवर्सिटी असे 2013-15 दा अहानबा ओइना हंगदोखिबनी यूनिवर्सिटी असिदा एग्रीकल्चर हॉर्टिकल्चर अमसुंग फॉरेस्ट्री की अंडर ग्रेजुएट अमसुंग पोस्ट ग्रेजुएट कोर्सिंग हंगदोक्तुना महि तंबगी लमदा खुदोंगचाबा पीरी संगाबगी थौरम असिदा प्रधानमंत्री ना वीडियो कॉन्फ्रेंसिंग की खुटांगदा यूनिवर्सिटी असिगी महिरोइसिंगा हकथिंगना वारी सानगनी लेबाक असिदा कोविड-19 ना नाबदगी फरकपगी सांगसादा 63.2 यौरे हक्सेल मंत्रालय ने हाई हौजिक फाउबदा पुन्ना नाबा फबा मसिंग 1,93,959 हेले लेबाक असिदा हौजिक लाइचत असिना सिबा मिगी मसिंग सादा 1.9 हंथरे ICMR na hai hojik phawbada sample test tawkiba apunba masing koti 3,40,000 hele Bharat ta hojik phawbada COVID-19 positive oiba migi masing 1,30,000 chani nifu sure hojik phawbada laina asina mioi 1,30,000 lekhidre Malim ki oina COVID-19 na naba migi masing koti 2,19,000 chure हौजिक फाउबदा लाइजत असिना मियोय 1,09,000 लेखिद्रे मियोय कोटी 1,39,000 नाबा फदुना डिस्चार्ज तौख्रे मालेम की ओइना अमेरिका न ख्वाइदगी यामना मियोय 1,40,000 कोविड-19 पॉजिटिव ओइरी मियोय 1,35,000 लेखिद्रे Software production amsung startup ki thausil hena fagat hanabagi damak electronics amsung information technology mantri Ravi Shankar Prasad na sunokti hudokre sunokti ki makhada pakhat kadoriba thaurang singi damak sarkarna lupa koti 35 gi senpham khaktuna thamde masigi maru oiba pandamdi thabak tawgadaba startup chahum masakang dokpa sarkarna startup sing asi mapung phana thabak tawba yanabagi damak lupa 15 gi senthang thadagadori मंत्रालय सिना इलेक्ट्रॉनिक्स अमसुंग इन्फॉर्मेशन टेक्नोलॉजी की अखंग अहिसिंग सरुक याहनबा अमसुंग एजुकेशन टेक्नोलॉजी अमसुंग एग्रीकल्चर टेक्नोलॉजी की लम कयादा थिजिनबगी थबक तौगदौरी मंत्रालय असिना हाई सरकार न पाखतपा थौरांग सिंगना चुनौती की खुथांगदा स्टार्टअप सिंग खनगतबगी थबक तौगनी मसिगी मनुंगदा मरु ओइबा इलेक्ट्रॉनिक अमसुंग इन्फॉर्मेशन टेक्नोलॉजी की लमदा नहा ओइबसिंगदा अनौबा वाखलोन सिंग पीगदौरी डोनर मंत्री डॉक्टर जितेंद्र सिंह ने हाइडी जम्मू कतरा अमसुंग संबा लमदमदा वागी पोथोक सिंह हेना मरांग कायना पुथोकनबा थौरांग तौरी थौरांग असिना मियोय 15,000 हेनबदा हक्थेंगना थबक पीबा ngamlagani डॉक्टर जितेंद्र सिंह ने हाई जम्मू मनाकी घाटीदा मेगा बेम्बू इंडस्ट्रियल पार्क अमसुंग बेम्बू टेक्नोलॉजी ट्रेनिंग सेंटर अमसु लमदम असोमदा लिंखतनबा थौरांग तौरी डॉक्टर सिंह ने हाई जम्मूदा अथुबा मतमदा मंत्रालय सिगी मियोय सिंह थारगनी अमसुंग लमदम अदुदा लेरिबा बेम्बू फार्मिंग सिंगदा पीबा याबा ट्रेनिंग पीरगनी महंगना हाई लेबाक असिगी तुंगान मफम कयादा बेम्बू अवेयरनेस कैंप कया लाकदौरिबा सही असिदा पांगथोकनबा थौरांग तौरी अरोइबदा मरोइबा पाव अमुक हन्ना चुराचांदपुर जिला की बुंगलोन अमसुंग खौसा बुंगदा फंगबा ऑर्गेनिक की होम देहरादूनदा थाबगी थबक हौरे मणिपुरदा कोविड-19 पॉजिटिव ओइबा मसिंग पुना 5,494 सुरे नाबा फबगी सांगसादा 65.3 यौरे जाति की साना खोनबगी नुमित का मरी लेना राष्ट्रपति रामनाथ कोविंद नेशनल स्पोर्ट्स अमसुंग एडवेंचर अवार्ड 2019 एंथोक्रे
अमसुंग लेबाक असिदा कोविड-19 अनाबदगी फरकपगी चांग चादा 63.2 यौरे पाउ लोइजरे।